ꯃꯌꯥꯝ ꯑꯍꯟꯃꯛꯇꯗ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯄꯤके ꯆꯦꯅꯦल ꯄꯣꯊꯥꯃꯤꯟꯅꯁꯤ ꯈꯪꯃꯤꯟꯅꯁꯤ ꯆꯦꯅꯦल ꯑꯁꯤꯅ ꯂꯦꯞꯄ ꯅꯥꯏꯗꯅ ꯆꯌꯣꯜ ꯈꯨꯗꯤꯡꯒꯤ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯟꯗꯣꯛꯇꯨꯅ ꯂꯥꯛꯆꯔꯕꯁꯨ ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯀꯌꯥ ꯂꯦꯞꯂꯨꯔꯕ ꯃꯇꯨꯡꯗ ꯃꯃꯥꯡꯒꯤ ꯆꯌꯣꯜ ꯑꯃ ꯑꯅꯤꯗꯒꯤ ꯍꯧꯖꯈ꯭ꯔꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯉꯁꯤꯁꯨ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ngasi December ki tang 14 dagina lakadoriba December ki tang 30 fawbagi oiba chayol sigi rasifol kudol tamjanaba gi damak pudun laksari ngasi gi chayol gi rasifol asisu mahsa gumna damak mes rasifol dagi hojare haraga mathang manaw naina damak chatharaga aroibida min rasifol lokchagadabani aduga mahsa gumna chayol amada tangkak ani tokna thamjaba madugi manung channa ngasi gi tangkakta tang 13 dagina tang 13 fawbagi ahanba tangka ama thamjaraba matungda lemoriba tang 13 dagina tang 30 fawbagi ama thamjaraga rasifol khurimakta haksangi oiba fol mahi masingi amadi chayol sida pakang lesabi singi oiba fol kari kari leiri habado kudol tamjaraga losinjagadabani ngasi asi haksang su khara nuwaidaba aduga lok su khara leibina maram oraga konjen sikitang mayamna taba nuwaidragasu adumak rasifol asi miyamna sandokpidaba yade haiduna tattana haibirakpa aduna maram oraga lok khara leina leina adumak recording asi laujabani mayamna loiba fawba adumak tabinabagidamak nol una hangatsari kudul tamjage ngasigi chayolgi rasifol tangkakta December ki tang 13 dagina lakadoriba December ki tang 30 fawbagi oiba chayolgi rasifol asi kudol tamjage marakthana nungairaba paujela matang pijari madudi ai samangna yaujaba Phytolife company na tongan ba maki product asina anobu product kaya amasu lakpa aduga huji chaliba sahi si losilakpagi product sing sida tongan ba anaba kaya amadi cosmetic ke item kaya ada yamna soba offer pijari maramdi company asina hokhiba English singaniga tararet habidi 2017 dagi link charakpa company asina ngasidi sahi taruk mabung phana miyang seva torpa amadi anaba kya phalakibagi nuwairba paujel kya pudun lakiba amadi thabak phangdaba naha kya su thabak pibagi senthok lambi leibagi lambi kya ma pusinjarakuda mai pakna changsinjarkiba adugulaba Phytolife company na ngasidi sahi silosilakpaga mari lenana hana product assisi nabiriba anaba kya gi yingbiraga amadi awaba nanglaba relief camp da leriba anaba kya gi yingjere haraga product assigi yamna sawba offer bijabaga loinana inong nongna hadak yamna tamchina naraba anaba kya phalakibagi video matek nuwareba paujel amatang yam kudol tamjari Moza tong jalo. Tam tok. Terus hai kan? Yan. Nung thang với nung capacity thang nó. Sai botol lo thongsin mya botol. Yang sang chat tone tita. Ana base yam nungai na hojik. Thonga lerame. Khongdo chatpeda lumi bra. Kaisi tawdre ba. Oh. Adi chakasi lao. Ado sai botol thor ol kemen ge. La. Saisu thangalo. Nati saisu to thado oba. Sola. hen akupa maron khangbining ma leragasu video sida hapsariba number sida call tobiduna akupa maron khangbiba yagani amadi adomna leriba anaba khodakta phanba yabagi khudong chabadu lominaduna haksang fabana lanni aduga senthok lami leiba nungai yaifana leiba punsima oiminarasi habo wafamna thamjaraga ngasigi chayolgi rasifolda miyeng changminasi Hore mayam ngasi ke thamjari ba chayolgi rasifol da pukning sangna miyeng taminarasi mausagumna ahan bada mes rasifol dagi
थमजबा दुगमना ngasi sodumak Miss Rasifol gi ahan mata kaki tang kun mari dagi kuntaruk fawu gi manungda lamda chatpa mingon lekhiba sel fangba amadi isor gi thabak thorom da pukning sangba matam oigedori lemoriba tang kun tare tagina kuntra fawu gi manungda imung manung semjin sajingani anobo marup fangani mari mata chaugani pungi sei toba kana gani haksang gi oinadi kaide mahi gi oinadi fajana sathaba ngamgani aduga pakhang lesabi singi oinadi thungnagani ani subada bris lokasage bris rasifol gi oina tang kun mari dagi kuntaruk fawu gi ahan bataka ki manungda lamtu yengba chatkani anobu marup thengagani fam hongani wano mamai pakani wakhal yamgani mathau singani sel masjid fangani loinana lemhori batang kuntare tagi kuntra fawu manungda imung manung semgat sagat kani lila drama yawba mikchat fangani imung manung santi oigani haksangi oinadi kaide mahigi oinadi fai loinana pakhang lesabi singi oinadi thungnagani ahum subada methun rasifol gi oina tang kun mari dagi kuntaruk fawu gi manungda fam kaba suba nomba kanaba imung manung semgat sagat matam oi anobo posei lepi loinana lemhori batang kuntare tagi kuntra fawu gi manungda lila drama yawba kanagani isor gi thabak thorom da pukning changani laikai gi thabak thorom da su pukning changani fam hongani hakchangi oinadi kaide mahi gi oinadi fai pakhang lesabi singi oinadi haina singnagani karkat rasifol gi oina tang kun mari dagi kuntaruk fawu gi ahan matang ki manungda thabak thorom da ningba thungba watkani मीन थबक तौबीबा निंग थुंगदे इमुंग मनुंग सेमगत सागतली फम होंगबा पेरी लेमोरीबा तांग कुंतरे तगिना कुंथ्रा फावबगी मनुंगदा अनोबा मरुप मपांग फंगनी मरी मता युमदा थुंगगनी मरी मतागी उपाय तौगनी पुंगी sei तौबा कानगनी हक्चांगी ओइनदी काइदे महिगी ओइनदी फै पाखंग लेसाबी सिंगी ओइनदी थुंगगनी सिंह राशिफल की ओइना तांग कुन मरी दगी कुन तरुक फावु की मनंगदा लमतु चतकनी वखल यामगनी सुब नोंब करबार तोब कानगनी पुंगी sei तोब कानगनी लीलाद्रमा यावब मिंचत पुरकनी लोइनना लेमहौरिबा तांग कुन तरे तगिना कुथ्रा फावु की मनंगदा इमुंग मनंग सेमगत सागतकनी वानो ममाई पाकनी फम होंगनी हक्सांगी ओइनदी काइदे अदुगा पाखंग लेसाबी सिंगी ओइनदी थुंगनगनी मथंगदा कन्या पाइखत्सगे कन्या राशिफल की ओइना तांग कुन मरी दगी कुन तरुक फावबगी मनंगदा मथौ यामना चिनगनी सेलसु मखोंग पानगनी सुब नोंबा करबा तोब कानगनी अनोब मरुक मपांग फंगनी मरी मता चावगनी लेमहरि बतांग कुन तरे तगिना कुंथ्रा फावबगी मनंगदा वानो मसग्री थांगनी मीन कलकनी इमुंग मनुंग सेवगत सागतकनी जगोई इसै तोब कानगनी हक्चांगी ओइनदी काइदे महिगी ओइनदी फै पाखंग लेसाबी सिंगी ओइनदी थुंगनगनी तुला राशिफल की ओइना तांग कुन मरी दगिना कुन तरुक फावबगी मनुंगदा सुब नोंबा करबा तोब कानगनी ईश्वर की थबक थोरमदा पुकनिंग चंगनी थवाई यावगनी सासन की करबार चौखली लेमहौरिबा तांग कुंतरे तगिना कुंथ्रा फावबगी मनंगदा साना खोनबगी थबकता मिंचत फंगनी लमतु येंगबा चतकनी फम कागनी मरी मता चावगनी इमुंग मनुंग शांति ओइगनी हक्सांगी ओइनदी काइदे महिगी ओइनदी फजना चथगनी पाखंग लेसाबी सिंगी ओइनदी लुहोंगनी मथंगदा लोकसगे वृश्चिक राशिफल की ओइना तांग कुन मरी दगी कुन तरुक फावबगी मनंगदा मीन सेल थोरगनी मथौ चिनगनी थौदोक यामगनी निंग थुंगबा वाटगनी सेल मखोंग पानगनी अनोब मरुप फंगनी लेमहौरिबा तांग कुन तरे तगिना कुंथ्रा फावबगी मनंगदा सासन की करबाद सेल मांगनी लमतु सत्पा काइदे ईश्वर की थबक थोरमदा पुकनिंग चंगनी मरी मता युमदा थुंगगनी हक्चांगी ओइनदी काइदे महिगी ओइनदी फजना तौगनी पाखंग लेसाबी सिंगी ओइनदी थुंगनगनी धनु राशिफल की ओइना तांग कुन मरी दगिना कुन तरुक फावबगी मनंगदा मथौ यामना चिनगनी अनोब मरुप फंगनी सुब नोंबा करबा तौब कानगनी वखल सरांगनगनी लमतु सत्पा काइदे इमुंग मनुंग सेमजिन साजिनगनी लोइनना
tang kuntare tagina kuntra fawgi manungda sana konabagi thabakta ningba tungba watkani pung isai tawba mingchat fangani lela drama yawba sel fangani haksangi oinadi kaide mahigi oinadi ningba tungde aduga pakang le sabisingi oinadi muknagani makar rasi folgi oina tang kun mari dagina kun taruk fawgi manungda imung manung git thabakta mathau singani thongdok yamgani mina tawbiba thabakta ningba thungba watkani aduga migi asoiba urga sawningba matamsu oigani lemhoriba tang kun taretagina kunthra fawgi manungdana karbar tawba kanaba watli wanoma sakri thangani fam hongani low inkol suba nomba kanaba fangi lamda chatpa kaide haksangi oinadi fai mahaigi oinadi ningba thungde pakhang le sabisingi oinadi haina singnagani Kumba rasi folgi oina tang kun mari dagi kun taruk fawgi manungda mingona laikiba sel thum fangani imung manung semgat sagat kani low inkol suba nomba kanagani anuba maruk fangani mari mata sawgani wanoma mai pakani aduga tang kun taretagina kuntra fawgi manungda lamtu yengba satkani fam hongani sorgi thabak tharomda pukning changani haksangi oinadi kaide mahigi oinadi fajana sathagani aduga pakang le sabisingi oinadi haina singnagani asum ngasi gi thamjariba chayol gi rasi fol sigi aroibada minna rasi fol kudol tamjage minna rasi fol gi oina tang kun mari dagi kun taruk fawgi manungda haukiba thodoki maramda muknagani lamtu chatkani marupna yeknaba oigani suba nomba karba toba sel mangani tang kun taretagina kunthra fawgi manungda laikai gi thabak thoramda pukning changani aduga loan gi mateng pigani imung manung semgat sagatgani fam hongani haksangi oinadi khwang khra nuwairoi mahigi oinadi fajana tawgani loinana pakang le sabisingi oinadi haina singnagani asumna ngasi gi thamjariba chayol gi rasi fol asi matang asoida tension janabagi tanjadu yarok male channel asina tongan tongan topic kya lepana dana sandok chanabagi damak aduwak leijari adubo matamgi matungina thabak su sum yam selakpana maram oraga recording lobu ngamdaba amadi tongan video sing asi sandok ning bataraga su asin ma kyana maram oraga miyam khudul tamjaba ngamjade soidana makya thubu matamda miyamna khanbirak bu topic kya su mathang manau naina dum thamjana bu honda jarake habu wa phamni thamjaraga ngasigi thamjari ba chayol gi rasi policy matang asaida tension jage punamak pu amka sona thaga sawa phongdok chari kanglai pakna yai fare